ngasi numida wairam phongkiba tungan Manipuri siphongsing amasung thokkiba thawdo thoksingdagi maruibi ipausing miyamna thamjari hanwada kanglaipak ki mairadi lakasaraga Disappearance kanguzamna National Youth Day Award 2025 pidun ikai khumna butkhre maitei su SD ohenduna Manipur gi land lotion biu Disappearance ngarang New Delhi the Union Tribal Affairs Minister Joel Oramna Disappearance kanguzamna malemama di barat ki oina lawriba thawdang subi ikai khumna boina National Youth Day Award 2025 piduna ikai khumna butkhre Disappearance angang oijaraga su maitei nupi amagi thawna ga loinana Manipur da santi purakna bahonariba thawdang si apemna pui haina Union Minister na phongdokre Disappearance su Union Tribal Affairs Minister da maitei bu SD list salanduna Manipur da thukliba thakun helaklaba lana solution na bahona biu haijaki amadi Minister na su angamba thakta hona gi haiduna Disappearance thajba pi khiyadi ngarang barat sinba thungna pangdokhiba Swami Vivekananda gi samag humfugani thoi suba mapok numit palanga mari leinana sinba National Youth Day gi mapungaiba thoram New Delhi gi Constitution Club of India da pangdokhi hairiba thoram asida BJP MP Manoj Tiwari amadi atai masak naiba kya saruk yakhi hairiba thoram asida tungan state kya dagi lakpa tungan hiram kya da thabak tawriba na ha kunthra da Union Minister Joel Oramna lemjaningai oireba mana piduna ikai khumna utkhiari award phangkiba singi manungda Nagaland gi guitarist Imanain La Zarib handaki anauba World Chess Champions Gokes Malem gi continents manga gi awangwa singdol India gi phiral pehen khibi Maharashtra gi mountaineer Kamya Karthikeyan's Ladakh basket ki thin lorbong na singba masak naiba kya su yauri ngarang pangthokiba thawram aduga mari leinana Junior Tribal Affairs Minister Joel Amarna phongdokhibada Disappearance na lawriba thawdang asi malem gi oiro India gi oiro Manipur gi oiro isam samba miyo eman hekta tawba ngamloidaba thawdang amani makhoi gumba anga amati na kya tholakpana barat asi ngasidi malem gi makok to leiba ngamlibana ki Union Minister na makhata na phongdokhibada aikhoidigi tamjana pham kya lairi Swami Vivekananda gi mina thina sairabasu saudaba asumba satpa madi barat pumalem gi thakta pukhatuna thamlamba mawong asi Hindu mong oijarabasu aikhoi darama khudimangna ngasidi ikai khumnari asumna naha singna ma ki phidam ingadabani haina phongdokhi Union Minister makhata na hai Disappearance Manipur thukliba lana sida awaba taraba madi relief camp de leidiba angang kyabu hi tech medical college na singmura tungan ba medical gi hiram kyar scholarship iduna lemna mahimasing tamhanba si ubada yamna nungai phawi ayakna Union Minister ama oirabasu madu hekta tawba ngamlo hena Union Tribal Affairs Minister Joel Oramna Disappearance buthagat phongdokhi amaromdana State Veterinary Hospital awat pana pik thale numidangi matamda sasan sing layengmagi khudong chaba phangdrei Manipur Lenga ki Directorate of Veterinary and Animal Husbandry Services ki makhada Imphal East ki Sanjen Thong da leiribi State Veterinary Hospital asi award pana pikthali amot pagi kom ga sakmanari numidangi matamda sasan sing layengbi ki khudong chaba phangdre hospital asi da kati phau masing suna leitabi ki awaba chauna mayunari pausi asina State Veterinary Hospital asi da satuna hakthengna yingsuloba matamda hospital asi kham thengna motuna leirama thengnaki chit chengbagi thabak tawnaba miyoi phawba thamba ngamdra leramki loidana lepham thokpa staff masing suna leitabadigi sa sansing layengmar khudong sadab kya mayung naramki hospital asida ayuki pung 6 tagi thong hanglaga numidang pung 6 phawba layengbagi thabak sathari adubo numidangi matamdadi security pibidabadigi hospital asi thong hangduna sa sansing layengbagi thabak tawba ngamdana hawjik leiri pauksi asina hakthengna yengsinwada khangma ngamlakhibadi ayuki matamda veterinary doctor ani amadi yamdrabada FA 12 from duty taaduna sasansing analing pangthokadabadu supnagi doctor ama FA tarukkhakna duty torama thenaki adubu duty tarib doctor amadi FA singaduri masagi mathau masakhangna thabak pangthokpa thenaki yamna nungaitribadi sasansing layengmagi thabak sathariba mafam singadu amotpagi komgu sakmanakre hospital asigi akoiba mafam sing amot akai kyana koisai saiduna lerama thenaki asokpa madi anaba sasan singkya pukhalakpa matamda layengadoriba maphamadura table matik sana leitaba mathau pangthokliba FA singna litnaba apron issue tawidana leramki FA na litnaba apron masana leijaraga lilhali masigi mathakta sasan layengbada kati amaktadagi hena leitabana khudong sadaba kya masumay unaki layengbagi thabak sa thariba hidak glucose kumba hidak kapnabigi iron stand phaw leitabadigi
hainau pambida yalaga hidak kapagi thabak sathari aduga hospital asida layengba lakpa sa sansinga mari lainana changba hidak langthaksing hospital asida phangan mangamdri hospital asigi campus manungda MSDS Medical Purai Romba Kaithel Konung Mamang Imphal East Manipur haina mingthonba gari amada hidak langthak yonbagi thabak sathari sa sansingda layengbada changliba hidak langthak sing laibagi case memo phawbo hospital authority na piba ngamkhiti adobo layengba lakliba singna case memo pigadabani haina dakshinwadagi mathakta pankhriba MSDS Medicos ki case memo oina pibasu yawkhi Veterinary Hospital asigi akoiba maphamsing aduki matik motna koisai saidun lairi hospital asida sasan layengba lakliba miyoisingi mapan ipan thokpa matik sana laiti sagairaba namthiraba aduki matik molaba maphamamada ikai sangoi wang malana mapan thoknari oiriba phibam asi veterinary gi director oina thawporiba miyoisina ngasi phawba miyeng adu changdabadagini hanasu pauksi asina khangmangamki amaromdana Manipur pumtoi toidringai India gi mathakta yellow mi singi khongjang sangshinbagi mathau tare Saisandra ngasi walking gi taraga mangani panma January gi taraga humdai ningthokaba numina sida Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur gi kumja English singaniga kunga mangadagi English singaniga kungani pan phawbi oina thaupugadabasing lamdam sigi saknairaba historians Ritiats and Joy Kumar wasak lokre ngasi wasak lobo loiraba matungna Manipur gi senglaba kanglada satuna thawni jaki thawram asiga mari lainana Justice Committee gi chairman Jai Chandra Konthaujamna phongdokhibada Manipur asi pumtoi toidringai lamdam sigi yellow mi singna khongjang kya sangshin ba mathau tare isagi laibakti isana kanjagadabani haibagi wakhalda aikoigi athawbasingna maithibagi akiba yaudana malemda mapangal kalaba British loilam sandokpasinga lanthengnakhhi lanphamda maithiraba Manipur gi athawba kayabu phangsi tawki amadi loi thaduna kalapani kasum sangna thamki British na kanglaipak Manipur bu loilam sanana bo honarakpada lengak lona khut thingjalakhi British bu singnaduna amuktada British ki asau officer singamadi political agent yauna miyoi manga kanglada manga kaklaga hatkiba laibak amatada India laikhidi loinana takidi maduna maram oiraga English ngamaga sanipanga maudraga mathugi Mars kunthraga mathoida Anglo-Manipur War British na lakthoki loinana kanglaipak Manipur busu lan gi sem sakhi matamdura aikoina ipa ipuna masa masu singda message pirami madudi mikha pongadabagi saruk nomata oirabasu ningtamna hingbane hena phai masibu puraga satpa haibasi masa masu singi mathaudangni haina phongdoki mana makhata na phongdoki bada aikoigi laibak Manipur di aikoi yellow missing na kangadabani aikoi punbagi matam yore aikoina aikoigi laiba sikandarabadi kanana kangani India na maite amari kuki gi marakta buffer zone khaidoktu thamli hausu kuki amadi naga gi marakta buffer zone am semlak pai hai Manipur si pumtoi toidringai India gi mathakta yellow missing gi khongjang kaya sangshin bagi mathau tari haibasi yellow missing na khangmina sena phongdoken su pau sida makhatari atoba pau mana maramai village ki nupi taruk nupa ani khulai paibising na phurambadagi soktuna hospital du pukhatuna laikanakre Senapati district ki manungsana laiba maramai village amadi liangmai village ani gi marakta thokliba lamgi sayanabigi wathok hena sakthorakli ngarang numidang pung tarerom taraku matamda liangmai village ki RK ramping amadi maka loinaba khulai paiba miyoisingna maramai village laktuna khuladugi khunja nupi taruk nupa ani furambadigi aso apanangduna Senapati hospital laikanakre hari RK ramping amadi maka loinaba khulai paibisinga duna maramai village leiba yung kai kharagi polam kya masu ama ata tholam ki hari seraksida maramai ramkami village authority ki chairman amadi Secretary na kuyek piduna ngarang thokiba sirolamana liangmai land committee and authority na mamang say English singaniga kungamari ki October taraga mangada Government of the People Republic of Nagaland JPRN ga yanakiba administrative order dugi matung ina borderline yauna maremai village ki sarukta sajilibu yung kai yauna atai polam sing numit taruk ni gi manungda lauthokadabane hena khankhre Siroduna makhatana hai Khanghalliba waphamasi aroiba notice ni makhatana pamdaba thawdok sing tholakpada liamai land committee and authority na pugadabane haina su siroduna mek sing na hairi amaromdana khungakpa sing thadorak tabiki mayokta basikhong panthoibi apunma maira paibina wakat mi phamsa dakre
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 13ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯁꯂꯨꯡꯐꯝ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 6ꯅ ꯐꯥꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯕꯥꯁꯤꯈꯣꯡ ꯕꯖꯥꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯊꯣꯛꯐꯝ ꯕꯤꯃꯣꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯍꯧꯖꯤꯛꯅ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯔꯥꯡ ꯑꯁꯤꯅ ꯍꯧꯔꯛꯄ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯍꯧꯖꯤक ꯃꯅꯤꯄꯨꯔ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯐꯥꯕꯗ ꯅꯠꯇꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯌꯥꯎꯔꯤ ꯃꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯌꯥꯔꯣꯏ ꯐꯥꯈꯤꯕ ꯈꯨꯟ ꯉꯥꯛꯄ 6 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯍꯥꯠꯄ ꯐꯨꯕ ꯌꯥꯅꯤꯡꯗꯦ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯈꯨꯟ ꯉꯥꯛꯄ ꯍꯥꯠꯄ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯤꯌꯥꯡꯃꯩꯁꯤꯡ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯄꯨꯡ 62 ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯀꯥꯎꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯄꯨꯡ 62ꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯇꯔꯟ ꯖꯣꯟꯅ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯆꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯀꯣꯝꯊꯣꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯗꯟ ꯖꯣꯟ ꯀꯥꯎꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯏꯁꯗꯟ ꯂꯤꯌꯥꯡꯃꯩ ꯆꯤꯞ ꯑꯦꯟड ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯄꯨꯡ 62 ꯀꯣꯝꯊꯣꯛꯅꯕ ꯂꯦꯞꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜ ꯁꯤꯆꯨꯋꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯦ ꯑꯥꯔꯃꯤ ꯆꯤꯐ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤꯅ ANIꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜ ꯁꯤꯆꯨꯋꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜ ꯁꯤꯆꯨꯋꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯝꯕ ꯄꯥꯝꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯊꯣꯛꯂꯤ ꯃꯁꯤꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯀꯟꯕ ꯊꯕꯛꯇ ꯆꯪꯁꯤꯜꯂꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGOꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔ ꯑꯃꯗꯤ ꯚꯦꯇꯔꯟ ꯂꯤꯗꯔ ꯀꯌꯥꯒ ꯋꯥ ꯇꯥꯅꯔꯤ ꯂꯣꯏꯅꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣर्डꯔꯒꯤ ꯁꯔꯨꯛꯇ ꯁꯔꯚꯦꯂꯦꯟꯁ ꯑꯦꯟड ꯗꯣꯃꯤꯅꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯃꯈꯥꯗ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯂꯣꯝꯒꯤ ꯃꯇꯦꯡ ꯄꯤꯈꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯇꯁꯦꯡꯅ ꯃꯇꯤꯡ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣꯝꯗ ꯄꯨꯊꯔꯕ ꯁꯟ ꯍꯅꯨꯕꯤꯒꯨꯝꯂꯦ ꯄꯥꯟꯗꯝ ꯄꯤꯄꯜꯁ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯒꯤ 15 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗ ꯑꯉꯝꯕ ꯇꯦꯡꯕꯥꯡ ꯈꯔꯗꯪ ꯄꯤꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯟꯗꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ IPRꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯂꯝꯕꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯤꯟꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯋꯥꯔꯧꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯇꯁꯦꯡꯅ ꯃꯇꯤꯡ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣꯝꯗ ꯄꯨꯊꯔꯕ ꯁꯟ ꯍꯅꯨꯕꯤ ꯑꯃꯒꯨꯝꯂꯦ ꯆꯤꯡꯈꯠꯅꯕ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯋꯥꯏꯒꯤ ꯇꯧꯕꯗꯨꯝ ꯑꯣꯏꯔꯤ ꯑꯁꯦꯡꯕ ꯈꯔ ꯉꯥꯡꯂꯨꯕꯗ ꯍꯦꯛꯇ ꯐꯥꯕ ꯄꯨꯟꯕ ꯀꯌꯥꯅꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯁꯛ ꯀꯌꯥ ꯁꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯊꯥꯖꯍꯟꯕ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯅꯤ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯁꯦꯟꯇꯔꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯂꯒ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯂꯧ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯕꯅꯤ
MLA Minister Singna amadi Minister N Beren Pawuna unaba phangdraba Prime Minister amadi Home Minister do Assembly ki resolution oina tharabadi laudabra yengsi habani adu phawbada tabidrabadi India da pulubagi wantuk leitre lawbu yare hainarakani haidi Seolasin hai adubu Assembly phamu haibatadi mayadre ngamloidaba oiragana MLA punamak pham thadopam thukle atopa ama amuk yengbu yare na Rosen Sorai Samnaiki India ki proxy war ki saiting khang dona kyam kuina laiki ga nei khoi on natai na bada combined force na Manipur ki tampa ki mafam kya da coming operations athaduna khunngak pa madi khulai kya leptana fagali mas asigi sumathakta khunngak pa na sing leptana fagat pa jail da namsin ba kaya mana NIA na sumon tharak tuna fana pa tanari ba si maram sadi haibi ki kholaw mafam kya da lawri hauki December kunga mari English ngani ga kunga mari da Salungpamda Manipur Police na kaptuna harkiba mahiro amadi phakiba khungak pa taruk athubur thadok pirau haibigi wakat mifam khuding du sathari ngasi panam gi taraga mangarak suba mapo kumon thoram sida relief camp singda mari leinaba ponam sing khusina bigi thoram aduda panam gi thomi sing haibadi erengbam Siamo Vice President Rosen Soraisam General Secretary Nildaza Singh Shubham Secretary IPR Yengkhom Krishnadas Secretary HRD Konjengbam Asauba Secretary Office Affairs Executive Member Singh Debchandra Sagolsem Wayangbam Homesori Hanagi Secretary General UCM Amadi Konthausam Kumar Singh Bas Sarugyaki Lushilak po ina kangla pawd ki to perform na lenga ki make diga positive response piraktaba lebak thibani nibarani Jakurador massacre ge asumba woyala masum Laisram Kamal Babugi Langla Langjin puto o haiba demand ko komi jari bam sinduna December taraga humdoi digi tuan ba like kai sinu wakat mi pam set haduna lagla bus lenga ki me dige positive over response amata pirak ta bus lebak thibani haina ko komi jari bam wing executive member and nibarani na fen phungtoraki if sa jari bam branch ki office ta pang to pa ki mi pam da wapam ma se phongdok laduna mak na makhata na hai laimakong da laiba 57 super mountain division gi Containment Sankhibati ngasi phawba Laisram Kamal Babu thiba khangdana leiriba sina miyamna matau karamna Indian Army da thajaba thamgadoribano haibis asabu ngamoi rakhe Laisram Kamal Babu gi langla langjin amata ngasi phawba puthokpa ngamdaba silebak thibani miyamna leptana huwakat mifam sa tharaba ngasi phawba lenga ki meke digi positive oiba response amata phangdaba si akan mamongna kandem tawe hakhe Tendana sumna miyamna thamjaram gi du hausiko inadi miyam pau si matang sai lusinjarage masum miyam puna no update ngaminasi